Fishery Department na senduna Palace Compound leiba hapta Kangzaibungda anirak shuba Emoinu Fish Festival pangtokre Manipur gi tongan ba mafam kayadagi lakpa ngami singna puna stall chamaga kun hangduna ngasigi ngagi mela asi mapung fana pangtokli masida ngagi stall khaknatana ingsang napi gi stall relief game gi inmate singna sajaba stall su yauri ngasigi ngagi mela Emoinu Fish Festival asida mioi kayana nga leiba laknari Aina zig lai jariba mafam ase Palace Compound gi hapta Kangzaibungdani ngasi si Emoinu numit ka mari leitana Emoinu Fish Festival 2025 si handik chahi siga anirak suboina pangthokpani mamangda amurak pangthokraba matungda mamang chahidadi akoi leplurabani hairiba Manipur thokliba irang asina maram oiraga khudong chadaba khara leibadagi koi mamang chahi si lepluraba matung handak chahi sida Emoinu Fish Festival 2025 si pangtholakpani handak chahi gi festival asida stall chamaga kun hangli masida district tagi tongan ba district tagi lakpa farmer singna ngami singna laktuna koi department an lepa mamalda koi dumak yon bagi lepnari amadi stall chama ko kunasida manungda khara amadi koi hinjang na pi yon ba amadi haira sing yon bana khara amasu yauri hariba ngasi ki festival asida koi mi sing ase aduki matik yamna anganba matamdagi hauduna koi ngalingai matamdagi hauduna lakraga miyam asi nga leina duna chatkiba phanyam ama yaure ajiksu lepa leitana adumak miyam si masing khangda kai adumak yamna adumak changsilakle ajiksu aduga koi gi department na lepa mamandagi hena maman hena yolamba stall singa du koi department ke maikai degi karigumba department na lepi ba stall du ki henkat na yolamba taraga di stall adu phambi dana ba haiduna koi tongan ba warep kya lokhroba matungda wafam kaya miyam da khangan khroba matungda makhata na dumak yolamba degi koi ngai hakti adumak khara khana chaina ba marai to tauna ba khara madi tauke du hojikti makhata na madu lep khroba matungda koi adumak ingna chikna hariba alepa mamaldu da adumak yonari adu sareng di koi miyam na du yamna pamna ba ama oibani na ngasi Emoinu numit ka mari leina sareng asi lai da katpada aduma koi pukningda nungai jaba fauzabani na koi sareng asi nganna adum koi pung nipan mamangda adumak loikre ajiksi makhata na leiriba nga singsi numidangda koi Emoinu si numidangda katkadaba maram na koi nga se doki matik makhata na adumak leiri haibagi mamidi uri adubu koi nga sing asi miyam gi oiba miyam dagi yoliba singi maikai dagi makoi maman hengana yolibra makoi handak chai sida festival asi lakpada makoi da kari faubi amadi leiba lakliba miyoi sing dagi su koi makoi gi oiba mot sing do mayam puna mireng taminasi Fishery Minister H.Dingo na ngasigi anirak suba Emoinu Fish Festival asi yengshinba lakpada paumi singa hakteng na unabada mahak na hai Manipur na sareng macha puthokpada India gi state singi manungda ahanba state oire Emoinu numitna lakpada eramdam asida ing tapa hanjilaktuna Tangdu leitana leiba oirasanu haina yaifa paujal piki Manipur da miyam na nga asi yamna pamna chanai nga puthokpagi changdagi chabagi chang na heli CM gi meeting makhada mamangda leiramba Fishery Department ki nga gi puthokdagi hauzik na hena hengkatlakpa asi yamna nungaiba faui consumption anmadi production ga gi marakta metric ton lising kuntramuk gap lay eramdam asida nga gi puthok hena chawkhatnaba anauba technology kaya ama sizinaduna semgatnaba hotnari hanadi sareng machasing mapandagi puraknaba hotnabada challenges kaya ama thengnei nga ataiga thaminnabasu yade adubu sareng machasing mapandagi lauramba adu hojikte eramdam asida puthokpa ngamle masi eramdam asigi achauba achievement amani hairaduna mayamgi nga gi demand sing watana phanghanaba hotnagani haiba wafam phongdokki Honorable Chief Minister gi magi miyeng makhada magi supervision makhada namna nungaiba ngagi production hengalapagi maram hai targadi kogi Honorable Chief Minister gi local livelihood mission kaina mana putok ma haiba scheme gi makhada chungwa pen culture KS culture adagi local ta kogi fish ranching ga tobo singba mayam sina maram moy kanda koi ngagi putok ji hengalapagi so ajen aduga Honorable Prime Minister gi amna roiba Prime Minister Chaya Sampada Yojana na PM swai scheme mai na maru scheme mamju lagi sigi maka to ganda ko di magi ko sochi hindu kani haine sma hanjani adubu project laiba adi consumption ga duga kothoi ba kothok sig laiba gap se around 30,000 metric ton
ꯉꯥꯃꯨꯛꯀꯤ ꯒꯦꯞꯇꯤ ꯂꯩꯒꯗ꯭ꯔꯥ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯐꯦꯁꯇꯤꯚꯦꯜ ꯑꯗꯨꯗ ꯁ꯭ꯇꯣꯜ ꯍꯥꯡꯂꯤꯕꯁꯤꯡ ꯑꯃꯗꯤ ꯂꯩꯕ ꯂꯥꯛꯂꯤꯕꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯄꯗ ꯃꯅꯤꯄꯨꯔꯗ ꯍꯧꯈꯤꯕ ꯆꯍꯤꯒꯤ ꯃꯦ 3ꯗꯒꯤ ꯍꯧꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯆꯠꯊꯔꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯤꯌꯥꯝ ꯇꯪꯗꯨ ꯂꯩꯇꯥꯅ ꯂꯩꯕ ꯐꯪꯗ꯭ꯔꯤꯕ ꯑꯁꯤ ꯏꯃꯣꯏꯅꯨ ꯏꯃꯥꯒꯤ ꯀꯨꯝꯍꯩ ꯑꯁꯤꯅ ꯂꯥꯛꯄꯗ ꯄꯨꯝꯅꯃꯛ ꯑꯐꯕ ꯑꯣꯏꯍꯟꯗꯨꯅ ꯇꯪꯗꯨ ꯂꯩꯇꯥꯕ ꯂꯝꯗꯝ ꯑꯃ ꯄꯨꯔꯛꯄ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯗ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯈꯤ꯫ ꯂꯣꯏꯅꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯍꯦꯟꯅ ꯄꯥꯝꯅ ꯆꯥꯅꯔꯤꯕ ꯉꯥ ꯑꯁꯤ ꯃꯔꯥꯡ ꯀꯥꯏꯅ ꯄꯨꯊꯣꯛꯇꯨꯅ ꯃꯤꯌꯥꯝꯗ ꯐꯪꯍꯟꯅꯕ ꯍꯣꯠꯅꯕꯗ ꯉꯥꯃꯤꯁꯤꯡꯗ ꯄꯤꯕ ꯌꯥꯕ ꯁ꯭ꯀꯤꯝꯁꯤꯡ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯄꯤꯕꯤꯕ ꯑꯃꯗꯤ ꯃꯄꯥꯟ ꯂꯝꯗꯒꯤ ꯂꯝꯗꯝ ꯑꯁꯤꯗ ꯄꯨꯁꯜꯂꯛꯂꯤꯕ ꯉꯥꯁꯤꯡ ꯆꯥꯅꯔꯤꯕ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯂꯝꯗꯝ ꯑꯁꯤꯗꯒꯤ ꯄꯨꯊꯣꯛꯄ ꯉꯥ ꯆꯥꯗꯨꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯁꯦꯟꯃꯤꯠꯂꯣꯟꯗ ꯍꯦꯟꯅ ꯆꯥꯎꯈꯠꯄ ꯑꯣꯏꯅꯕ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯍꯧꯖꯤꯛ ꯑꯩꯅ ꯎꯔꯤꯕ ꯑꯁꯤ ꯑꯩꯈꯣꯏ ꯁ꯭ꯇꯣꯜ ꯈꯔ ꯑꯃꯗꯤ ꯉꯥ ꯑꯅꯝꯕꯅ ꯉꯥꯒꯤ ꯁ꯭ꯇꯣꯜ ꯑꯣꯏꯔꯕꯁꯨ ꯍꯧꯖꯤꯛ ꯏꯟꯖꯥꯡ ꯅꯥꯄꯤ ꯌꯣꯟꯕ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯀꯧꯅꯥꯒꯤ ꯕꯦꯒ ꯔꯤꯂꯤꯐ ꯀꯦꯝꯞꯀꯤ ꯁ꯭ꯇꯣꯜ ꯑꯃꯇꯪ ꯊꯦꯡꯅꯖꯔꯛꯏ꯫ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯄꯥꯎꯗꯝꯁꯨ ꯑꯗꯨꯃꯛ ꯇꯥꯃꯤꯟꯅꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯗꯤꯁꯋꯥꯁ, ꯏꯟꯖꯥꯡ ꯅꯥꯄꯤ, ꯀꯦꯟꯗꯜ, ꯗꯨꯛ ꯃꯣꯏ ꯃꯁꯥꯅ ꯑꯗꯨꯃꯛ ꯌꯣꯟꯖꯕꯅꯦ ꯍꯥꯏꯕꯒꯤ ꯄꯥꯎꯁꯨ ꯐꯪꯉꯤ꯫ ꯑꯗꯨꯒ ꯑꯩꯈꯣই ꯔꯤꯂꯤꯐ ꯀꯦꯝꯞꯀꯤ ꯏꯃꯥꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯄꯤꯔꯛꯄꯗ ꯑꯩꯈꯣꯏ ꯃꯣꯏꯒꯤ ꯄꯣꯠꯁꯦ ꯌꯣꯜꯂꯕꯁꯨ ꯑꯩꯈꯣꯏ ꯃꯃꯜꯁꯦ ꯃꯤꯌꯥꯝꯅꯗꯤ ꯕꯖꯥꯔꯗ ꯌꯣꯟꯕ ꯔꯦꯠꯀ ꯑꯩꯈꯣꯏ ꯁꯤꯗ ꯁ꯭ꯇꯣꯜꯁꯦ ꯍꯥꯡꯉꯤꯕ ꯐꯝꯃꯤꯕ ꯔꯦꯠ ꯔꯤꯂꯤꯐ ꯀꯦꯝꯞꯅ ꯁꯥꯔꯤꯕ ꯔꯦꯠꯁꯤꯒ ꯌꯥꯝ ꯇꯥꯡꯉꯤ, ꯈꯦꯠꯅꯩ ꯍꯥꯏꯕꯒꯤ ꯃꯈꯣꯏꯗ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯐꯥꯎꯖꯕꯒꯤ ꯃꯇꯥꯡꯗ ꯏꯃꯥꯅ ꯄꯥꯎꯗꯝꯕꯤꯔꯛꯏ꯫ ꯑꯃꯗꯤ ꯃꯁꯤ ꯕꯖꯥꯔꯗ ꯌꯣꯜꯂꯤꯕ ꯄꯣꯠꯁꯤꯒ ꯑꯩꯈꯣꯏ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯃꯤꯌꯥꯝꯅ ꯃꯁꯥꯅ ꯁꯥꯖꯔꯒ ꯌꯣꯟꯖꯔꯤꯕꯁꯤ ꯈꯦꯠꯅꯖꯔꯕꯁꯨ ꯃꯤꯌꯥꯝꯅ ꯍꯦꯛꯇ ꯃꯃꯜ ꯍꯦꯛꯇ ꯋꯥꯡꯈꯠꯂꯤ ꯍꯥꯏꯅ ꯂꯩꯕꯤꯗꯕ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯕꯒꯤ ꯊꯦꯡꯅꯩ꯫ ꯑꯃꯗꯤ ꯀꯌꯥ ꯑꯃ ꯅꯨꯡꯁꯤꯕꯤꯕ ꯈꯔ ꯑꯃꯅꯗꯤ ꯑꯗꯨꯃꯛ ꯂꯧꯕꯤꯕꯁꯨ ꯊꯦꯡꯅꯩ ꯍꯥꯏꯅ ꯄꯥꯎꯗꯝꯕꯤꯔꯛꯏ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏ ꯌꯨꯝꯗ ꯉꯥ ꯁꯦꯝꯕꯒꯤ ꯈꯨꯗꯣꯡ ꯆꯥꯗꯕ ꯊꯦꯡꯅꯕ ꯂꯩꯕ ꯑꯃꯗꯤ ꯉꯥ ꯁꯦꯝꯕ ꯂꯩꯇꯕꯁꯤꯡꯒꯤ ꯑꯣꯏꯅꯁꯨ ꯍꯥꯏꯔꯤꯕ ꯉꯁꯤꯒꯤ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯑꯩꯈꯣই ꯉꯥ ꯁꯦꯝꯕꯁꯨ ꯑꯗꯨꯃꯛ ꯂꯩꯔꯤꯁꯤ ꯃꯤꯌꯥꯝꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯃꯤ ꯑꯩꯈꯣꯏ ꯉꯥ ꯁꯦꯝꯐꯝꯗ ꯂꯩꯔꯤꯕꯁꯤ꯫ ꯌꯥꯝ ꯅꯨꯡꯉꯥꯏ ꯀꯩꯅꯣꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯇꯒꯤ ꯄꯨꯊꯣꯛꯆꯔꯒꯀꯣ ꯑꯩꯈꯣꯏꯒꯤ ꯂꯣꯀꯦꯜꯒꯤ ꯉꯥ ꯂꯣꯀꯦꯜꯗ ꯌꯣꯛꯆꯕ ꯃꯌꯥꯝꯁꯦ ꯐꯥꯔꯃꯔ ꯃꯌꯥꯝꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕ ꯑꯣꯏꯅꯀꯣ ꯃꯄꯥꯟꯗ ꯆꯠꯈꯤꯗꯧꯕ ꯄꯩꯁా ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯇꯥꯡꯉꯁꯨ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯖꯕꯁꯤꯅ ꯄꯩꯁా ꯃꯌꯥꯝꯁꯦ ꯑꯩꯈꯣই ꯁ꯭ꯋꯥꯏꯗ ꯂꯩꯖꯍꯧꯕꯅꯤꯅꯀꯣ ꯁꯤꯗ ꯌꯥꯝ ꯍꯦꯜꯂꯤ ꯐꯕ꯫ ꯁꯤ ꯑꯩꯈꯣꯏꯒꯤ ꯏꯃꯣꯏꯅꯨꯒꯨꯝꯕ ꯂꯥꯛꯄ ꯁꯤ ꯈꯛꯀꯤ ꯅꯠꯇꯕꯤꯗꯀꯣ ꯑꯌꯥꯝꯕ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤꯗꯤ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕꯗꯁꯨ ꯉꯥꯁꯦ ꯌꯥꯝ ꯗꯔꯀꯥꯔ ꯂꯩꯌꯦꯕ꯫ ꯑꯗꯣ ꯉꯥꯁꯦ ꯀꯥ ꯍꯦꯟꯅ ꯀꯩꯅꯣꯁꯦ ꯄꯨꯊꯣꯛꯄꯒꯤ ꯆꯥꯡꯁꯦ ꯀꯥ ꯍꯦꯟꯅ ꯍꯦꯟꯒꯠꯍꯜꯂꯒꯀꯣ ꯃꯄꯥꯟꯗ ꯄꯩꯁꯥ ꯆꯠꯈꯤꯗꯧꯕ ꯃꯌꯥꯝꯁꯦ ꯈꯔ ꯊꯤꯡꯕꯗꯤ ꯄꯥꯝꯕꯩ ꯑꯃ ꯑꯣꯏꯒꯅꯤ ꯈꯜꯂꯦ ꯄ꯭ꯔꯗꯛꯁꯟꯁꯦ ꯌꯥꯝ ꯄꯨꯊꯣꯛꯑꯒꯗꯤ꯫ ꯉꯥꯁꯨ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯍꯟꯗꯛ ꯇꯧꯈꯤꯕꯁꯨ ꯏꯔꯥꯡ ꯈꯔ ꯂꯩꯕꯅꯤꯅ ꯃꯌꯥꯝꯁꯤ ꯌꯣꯟꯕ ꯀꯥꯟꯗꯁꯨ ꯈꯔ ꯆꯤꯡꯅꯕꯒꯤ ꯃꯑꯣꯡ ꯑꯗꯩ ꯉꯥ ꯀꯣꯟꯅꯩꯒ ꯀꯣꯟꯅꯗꯦꯒ ꯑꯆꯧꯕ ꯉꯥꯁꯤꯡꯗꯨꯅ VIP ꯉꯥꯛꯇ ꯂꯩꯈꯤ ꯑꯩꯈꯣꯏ VIP ꯅꯠꯇꯕ ꯑꯩꯈꯣꯏꯗꯤ ꯉꯥ ꯑꯆꯧꯕ ꯂꯩ ꯌꯥꯗ꯭ꯔꯕꯒ ꯍꯥꯏꯕꯒꯤ ꯀꯩꯅꯣꯒꯁꯨ ꯃꯌꯥꯝꯒꯤ ꯈꯣꯜꯂꯥꯎꯝꯁꯨ ꯇꯥꯟꯅꯈꯤꯕ꯫ ꯑꯗꯣ ꯉꯁꯤꯒꯤꯁꯤ ꯉꯥꯁꯨ ꯌꯥꯝ ꯃꯔꯥꯡ ꯀꯥꯏꯅ ꯂꯩ꯫ ꯑꯗꯣ ꯍꯣꯔꯦꯟ ꯑꯌꯥꯝꯕꯗꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯄꯥꯡꯊꯣꯛꯀꯗꯕ ꯑꯣꯏꯕꯅꯤꯅ ꯉꯥꯁꯤ ꯈꯔꯗꯤ ꯁꯥꯡꯅꯗꯤ ꯅꯍꯥꯟ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯀꯣꯟꯅꯈꯤꯗꯕꯒꯤ ꯃꯑꯣꯡ ꯑꯃ ꯂꯩꯕꯗꯣ ꯉꯁꯤꯗꯤ ꯈꯔ ꯌꯥꯝꯅ ꯇꯧꯕꯗꯤ ꯃꯥꯜꯂꯤ꯫ ꯑꯗꯣ ꯁꯤꯒꯨꯝꯕꯁꯤꯗꯤ ꯌꯥꯝꯅ ꯐꯩ ꯍꯥꯏꯇꯥꯔꯦ ꯏꯔꯥꯡꯁꯤ ꯂꯩꯈꯤꯕꯒꯤ ꯑꯣꯏꯔꯝꯕꯗꯤ ꯌꯥꯏ꯫ ꯑꯗꯨꯒ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯣꯏꯅ ꯁꯨꯃꯥꯏꯅ ꯏꯃꯣꯏꯅꯨꯒꯤ ꯅꯨꯃꯤꯠꯁꯤꯗ ꯁꯨꯃꯥꯏꯅ ꯁꯤꯟꯕꯤꯕꯁꯤ ꯌꯥꯝꯅ ꯐꯩ꯫ ꯑꯗꯨꯒ ꯅꯣꯠ ꯑꯣꯟꯂꯤ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜ ꯃꯌꯣꯟꯗ ꯀꯛꯁꯤꯟꯕ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯋꯥꯏꯁꯇ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏ ꯀꯛꯆꯤꯡꯒꯤ ꯑꯣꯏꯔꯁꯨ ꯑꯗꯨꯒ ꯁꯤ ꯊꯧꯕꯥꯜꯒꯤ ꯑꯣꯏꯔꯒꯁꯨ ꯈꯔ ꯉꯥ ꯀꯩꯅꯣ ꯇꯧꯗꯕ ꯃꯐꯝꯗꯁꯨ ꯃꯔꯨꯑꯣꯏꯅ ꯑꯔꯥꯞꯄꯒꯤ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯈꯨꯗꯣꯡꯆꯥꯗꯕꯗꯣ ꯁꯤ ꯑꯩꯈꯣꯏ ꯀꯛꯆꯤꯡꯗꯒꯤ ꯉꯥ ꯂꯩꯒꯦꯅ ꯂꯥꯛꯇꯥꯔꯗꯤ ꯏꯝꯐꯥꯜꯗ ꯂꯥꯛꯄꯗ ꯈꯔ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔ ꯂꯩꯗꯅꯀꯣ ꯂꯥꯏ ꯇꯤꯟꯒꯤ ꯅꯨꯃꯤꯠ ꯑꯣꯏꯕꯅꯤꯅ ꯃꯤ ꯌꯨꯝꯗꯒꯤ ꯆꯠꯊꯣꯛꯅꯤꯡꯗꯕ ꯅꯠꯇ꯭ꯔꯒ ꯆꯠꯊꯣꯛꯄ ꯅꯪꯗꯕꯒꯤꯁꯨ ꯌꯥꯎꯔꯝꯕ ꯌꯥꯏꯅ ꯈꯜꯂꯦ꯫ ꯑꯗꯨꯒ ꯁꯤꯗꯤ ꯌꯥꯝ ꯐꯕ ꯈꯣꯡꯊꯥꯡꯅꯤ꯫ ꯑꯗꯨꯒ ꯁꯤꯗꯁꯨ ꯈꯔ ꯉꯥꯃꯤꯁꯤꯡꯁꯤ ꯍꯦꯟꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯅꯕꯒꯤ ꯍꯥꯏꯇꯥꯔꯦ ꯍꯥꯟꯅꯗꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯩꯗꯣ ꯑꯩꯈꯣꯏ ꯑꯦꯋꯥꯔꯗꯀꯁꯨ ꯂꯩꯅꯈꯤꯕꯅꯤ ꯍꯟꯗꯛꯀꯤꯁꯤ ꯂꯩꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯑꯩ ꯊꯣꯏꯗꯣꯛꯄꯗ ꯏꯟꯐꯣꯔꯃꯦꯁꯟꯗꯤ ꯂꯩꯇ꯭ꯔꯦ꯫ ꯑꯗꯨꯕꯨ ꯈꯔ ꯍꯦꯟꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯒꯤꯁꯦ ꯇꯧꯔꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯈꯜꯂꯦ꯫ ꯑꯩꯈꯣꯏꯁꯨ ꯄꯣꯠꯁꯦ ꯈꯔ ꯍꯥꯟꯅꯗꯤ ꯃꯃꯥꯡꯗ ꯃꯌꯥꯝ ꯁꯥꯗꯅ ꯈꯣꯠꯇꯅ ꯄꯣꯠ ꯑꯌꯥꯝꯕ ꯌꯣꯟꯕ ꯆꯠꯅꯔꯝꯃꯦ꯫ ꯍꯧꯖꯤꯛꯀꯥꯟꯁꯤꯗꯤ ꯄꯣꯠꯁꯨ ꯌꯨꯝꯂꯛꯇ ꯀꯩꯗꯁꯨ ꯆꯠꯄ ꯈꯣꯠꯄꯁꯤ ꯀꯌꯥ ꯊꯨꯅ ꯁꯤꯠꯇ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯁꯦ ꯑꯌꯥꯝꯕꯅ ꯁꯥꯟꯅꯗ꯭ꯔꯦꯕ꯫ ꯑꯗꯣ ꯑꯩꯈꯣই 2-3 ꯈꯛꯇꯅꯤ ꯇꯔꯥ ꯑꯗꯨ ꯑꯩꯈꯣই 2-3 ꯈꯛ ꯆꯠꯄꯁꯤ ꯑꯗꯨꯃꯥꯏꯅ ꯁꯨꯝ
ꯆꯠꯄꯁꯦ ꯑꯩꯈꯣꯏꯁꯨ ꯈꯇꯪ ꯅꯨꯡꯉꯥꯏ ꯁꯨꯃꯥꯏꯅ ꯆꯠꯄꯁꯤꯅ ꯈꯔ ꯑꯗꯨꯝ ꯐꯩ ꯍꯥꯏꯕꯀꯣ ꯄꯣꯠꯁꯦ ꯇꯥꯡꯉꯦꯅ ꯍꯥꯏꯔꯝꯃꯒ ꯆꯠꯈꯤꯕꯁꯨ ꯌꯥꯎꯋꯦ ꯀꯅꯥꯒꯨꯝꯕ ꯅꯨꯡꯁꯤꯕꯅ ꯑꯗꯨꯝ ꯂꯧꯕꯤꯈꯤꯕꯁꯨ ꯌꯥꯎꯋꯦ ꯑꯗꯨ ꯀꯦꯟꯗ꯭ꯔꯁꯦ ꯑꯩꯈꯣꯏ ꯕꯖꯥꯔꯒꯤ ꯔꯦꯠꯀ ꯑꯩꯈꯣꯏꯒꯗꯤ ꯈꯦꯠꯅꯕꯁꯦ ꯑꯗꯨꯝ ꯃꯣꯏꯅ 80 ꯁꯥꯏ ꯍꯥꯏ ꯕꯖꯥꯔꯗ ꯑꯩꯈꯣꯏꯅ 100 ꯁꯥꯏ ꯑꯆꯧꯕꯁꯤꯅ 150 ꯌꯣꯜꯂꯦ ꯑꯗꯨ ꯂꯣꯏꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯁꯦ ꯑꯃꯨꯛ ꯍꯥꯟꯅꯒꯨꯝꯅ ꯌꯨꯝꯂꯛꯇ ꯂꯧꯕꯤꯗ꯭ꯔꯒꯁꯨ ꯄꯩꯁꯜꯂꯒ ꯊꯝꯕꯗꯤ ꯌꯥꯗꯕꯅꯤꯅ ꯑꯩꯈꯣꯏ ꯄꯩꯁꯥꯗꯣ ꯑꯣꯟꯊꯣꯛꯅꯤꯡꯉꯥꯏꯅꯦꯕ ꯑꯩꯈꯣꯏꯅ ꯑꯣꯏꯔꯤꯁꯦ ꯑꯗꯨꯃꯥꯏꯅ ꯄꯩꯁꯟꯕꯗꯤ ꯑꯩꯈꯣꯏꯗꯗꯤ ꯃꯥꯡꯉꯤꯗꯅ ꯃꯤꯉꯣꯟꯗꯒꯤ ꯄꯨꯁꯜꯂꯒ ꯇꯧꯕꯅꯤꯅ ꯑꯗꯨꯝ ꯌꯨꯝꯂꯛꯇ ꯑꯃꯨꯛ ꯌꯣꯟ ꯆꯠꯇꯣꯏ ꯑꯗꯣ ꯃꯃꯥꯡꯗꯁꯨ ꯁꯔꯀꯥꯔꯅ ꯑꯗꯨꯝ ꯁꯥꯎ ꯍꯥꯟꯅ ꯍꯥꯏꯔꯒ ꯂꯧꯁꯟꯕꯁꯨ ꯇꯔꯟ 2-3ꯀꯨꯝꯕꯗꯤ ꯑꯗꯨꯝ ꯂꯧꯕꯤꯈꯤ ꯀꯅꯥꯒꯨꯝꯕꯅ ꯍꯧꯖꯤꯛꯇꯤ ꯂꯤꯂꯤꯞꯇ ꯂꯩꯕꯁꯨ ꯉꯥꯏ ꯂꯩꯇꯕꯁꯨ ꯉꯥꯏ ꯆꯞ ꯃꯥꯟꯅꯅ ꯋꯥꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯃꯣꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯗ ꯀꯩꯁꯨ ꯅꯨꯡꯉꯥꯏꯇꯕꯕꯨꯗꯤ ꯂꯩꯇꯦ ꯀꯅꯥꯒꯨꯝꯕ ꯅꯨꯡꯁꯤꯕ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯃꯤꯅ ꯑꯗꯨꯝ ꯅꯨꯡꯁꯤꯗꯅ ꯑꯗꯨꯝ ꯂꯧꯕꯤꯍꯧꯕꯁꯨ ꯌꯥꯎꯋꯦ ꯑꯗꯨꯝ ꯑꯩꯈꯣꯏꯁꯨ ꯄꯣꯠꯁꯤ ꯌꯣꯟꯅꯉꯥꯏ ꯁꯤꯠꯅꯉꯥꯏꯗꯤ ꯑꯗꯨꯝ ꯌꯨꯝꯂꯛꯇ ꯆꯠꯂꯒ ꯑꯗꯨꯝ ꯌꯣꯜꯂꯦ ꯍꯥꯏꯇꯥꯔꯦ leiba lakliba miyamsinggi maikaidagi amadi yolibasinggi maikaidagi phongdokpirakpagi matungina hairiba Emoinu Fish Festival asi makha tana chahi khudingi leptana dumang pangthokhaningbagi apambasu phongdokpire amadi Fishery Minister koi H.Dingo gi maikaidagi su hairiba nga asi yamna pamna chanaba koi eramdam asida nga asi yamna pamna chanaba amusu oiri amadi magi puthokpagi changdagi chabagi changne hengalakpana maram oiraga koi yariba makai ahenba technology kaya ama sizinaduna nga gi potho asisu hena puthok tuna koi eramdam asida nga macha sing yokhatjaraga eramdam asida koi senmitlon gi hena fagathanaba punna chawkhatninaba koi mapanlamdagi pusilaklamba sing adu koi eramdam asida duma puthokjaraga eramdam asida dum yonjaraga aduma onthak onsin onba senmitlon de hena faganabagi damak tho eramdam asi manungda adumak sananabagi koi chawkhatnanaba koi honabagi tongan ba thabak thoram sing paikhatnaba sem sare amadi paikhatsu paikhatlagani hojiksu adumak chawkhatpagi lambida mang changsilakli haiba wafam thambirami amadi handakki festival asidagi mathangda pangthoklakadabaduna hena chawkhatuna hena kumang chawsinna punna chawkhatminaba haiba eramdam haibadu oiminarasi ngagi pothokta nipan tangdana ngami singisu koi hena chawkhatnaba amadi eramdam asida ngagi pothok asi hena puthokminarasi chawkhatminarasi haiba wafam su tongan ba miosingi maikaidagi phongdokpirami hiramasigi matangda video journalist 79 galoina paudam jaribi sana hemam elite news hapta kanjaibung